Akashbani Imphal R.K.Gorani na pau pajari ahanbada maruiba pau Malim Gazagogi Nimit Thoro Manipur Sangasi Pangthokli Raijagi Director of Health Services amasung National Health Mission Manipur Sinduna World Hospice amasung Palliative Care Nimit Hauji Pangthokli Pradhan Minister Narendra Modi ngasi New Delhi da ahanba yuga mifam hawdokre amasung Pahalgam tere eteki matangna khananaba Congress losingba Malik Arjun Kharge amsu Rahul Gandhi na Sangsad ki akhanda me mifam ama kaunaba Pradhan Ministry da haijakre Malim Gizagogi Nimit ngasi mafam kya da pangthoknari palan numit asi English amaga samapan marphuni nithoi dagi hauna jagoi isagi lambu hena sakol hanaba amade lam asida thabak tarwe meising puning thawgnabagi pandamda pangthokpa haukhibani Manipur da numit asi Jawaharlal Nehru Manipur Dance Academy Imphal na sinduna Bishnupur jila gi ningthokkhongda leiba Sri Gobinath Mandir gi mandapam da pangthokkani thorom aduda MLA Govindas Konthagam saruk yagani Numit asiga mai lenen Art and Culture Vibhag ke Deputy Director G Dharmadas Sharma na hai jagoi haibasi ekhoi miyoibaga tanaba thanaba yadaba mari leine masina awa ana kaukthokhanduna ekhoina hingbada ngayakta oirabasu nungaiba phawhalli mahakna hai Masi Malam Sinmathungna International Dance Day Pangthoknari International Dance Day si 1982 da International Theatre Institute na khanariba hoji World Performing Arts Body mo oiriba UNESCO official umoi affiliate tawga leiba harbor institution asigi dance committee hoji council International Dance Council na 29 April si 1982 da palan tawra si na lemekibani marumdi masi si samna French ki yamna masak naiba modern ballet creator ne launariba Jean Georges Novere na 1727 daga 1810 bawga si dancer si maki birthday oiba 1727 29 April da oikibasibu ningsing boy na 1982 daga haudo olga 29 April si sahi kudingi oina International Dance Day celebration pangthok asi hana lemnabagi matungna pangthorakani Numit asi Kangle Indigenous Martial Arts and Culture and Society Kemex na sinduna Khumbongi Brighter Academy da pangthokli thormadu da Manipur State Kala Academy gi Secretary Sunanda Thoksom Department of Umanglai Harauba Manipur University of Culture gi Assistant Professor Dr. Nganbi Sanu Sosaru Yari Raijagi Directorate of Health Services amasung National Health Mission Manipur sinduna World Hospice amasung Palliative Care Numit hauji pangthokli kumsi sahi gi hiramna yana warol gi matung ine sahi tara ekoi hauji kari tawri haibesini Director of Health Services amasung National Health Mission Manipur sinduna Imphal gi lamphel pata leiba IMA Heritage Hall da pangthokpa thoramasida Health Services ki Director Dr. Chambo Golmai State Mission Director Dr. M. Dinesh Singh Yauri Tharungi saruk amo ina National Program for Prevention and Control of Non-Communicable Diseases ki State Nodal Officer Dr. Y. Prem Chandra Singh na palliative care gi matangda volunteer masung care givers gi matangda wangangani Imphal jila yang popi ki primary health center da yang katre suba Bharat Landmina X-ray gi machine amanga si kusinakre thromodu da jila asiki medical officer L Indira amadi health center asiki staff sing amadi major general Kargil Sosaru Yaki Manipur da mausa ki pibem da hanjilang na ba security force na tongan ba tharum kya silli Masigi manung sa Assam Rifles na Singmajin Police Station ki Oshi Thawal gi Mera Paibi Singh Lilongi Mahiroi Singh Singjamagi Dukan Famba Singh Khulgi Khulakpa Singh amde Raja Asta Laiba Jati Kanglup Singh Myoy Singh unabagi tharomama pangthokre asigumba thaurang sing asina lamdamsta laiminariba ekhoi mesel gi marakta nungsi chanaba amadi amaga thajanaba hengat hanaganli Amaromda Chandel jila gi New Samtal Kulda Assam Rifles na sinduna A day with company commander pangthokre thormodu da company commander singa na singa unadana wari shaba masung Bharat Landmida matau karamna sang degi habi matang da khana nei neki amadi na singa punna sana khonabigi thorom sing pangthokki Med Vibhag na haidi Manipurian awang nupot lamdam sing Assam Tripura Mizoram Meghalaya masung Nagaland gi mafam kya da lakdiba nimit mangane asida akanba nungsit jaun akak rawgoloina na mayai oirapadegi kalapa phaba nong surba yai ngarang su raija sida akan manong subadigi mafam kya da amangata thoki amadi Imphal ki kaibi mayai lekai da bajrata ki
Meghalaya ngana ayu ngan bidigi hauna tura amasung masi akoi mafam sina akan manong sure mafam kya da nungsitna usinge mara phukta tuna tasilakpada gari kaya marum mang takhalle amadi nong asina tura gi mafam kya da lambi chathok chasinda chauna khudongcha da mayok nhalle hairi Imphal Eastki Zonal Education Officer Zone 2 Porompat ke miyeng makha da ngarang Lampel High School da jila asiki mohot siluna ba yoga trial pangthokre trial adu da punna sanore tara tro khanki khangal ba yoga sanore sing aduna Manipur Sarkar ki Director of Education S na sinduna lakadoriba mathang tha tare te ki horga mapan phaw Jonathan High Secondary School Imphal da pangthok kadaba state level yoga Olympiad lesing ni kon manga da Imphal jila na mot singani haina Zone 2 Games and Sports in charge Priyo Kumar Phongdorakli Tabiriba Pawasi Akas Bani Imphal dagini Pradhanmantri Narendra Modi na ngasi New Delhi da ahanba yugam mifam hawdokre yugam haibadi Sanskrit londa punshin ba haibani New Delhi gi Bharat Mandapam da pangthokpa tharomasi lebak asik oina ahanba yugam mifamni Shri Modi na hai आज यहाँ सरकार एकेडमिया साइंस और रिसर्च से जुड़े भिन्न भिन्न क्षेत्र के लोग इतनी बड़ी संख्या में उपस्थित है ये एकजुटता ये कॉन्फ्लुएंस इसी को युग्म कहते हैं एक ऐसा युग्म जिसमें विकसित भारत के फ्यूचर टेक से जुड़े स्टेक होल्डर्स एक साथ जुड़े हैं एक साथ जुटे हैं मुझे विश्वास है भारत की इनोवेशन कैपेसिटी और डीप टेक में भारत की भूमिका को बढ़ाने के लिए हम जो प्रयास कर रहे हैं उसे इस आयोजन से और बल मिलेगा Watwani Foundation amasung sarkar gi institution singi apunba senthang gi makada lupa koti lising amga samri jangna paket kadaba apunba project asina lebak asigi innovation gi lamsa kon hanab honabada chauna mateng oiragani Pahalgam tere ete ki matang na khananaba Congress losingba amasung Rajya Sabha gi birodi losingba Malik Arjun Kharge amasung Congress ki Rahul Gandhi na sangsad ki akhanaba mifam ama kaunaba Pradhan Mantri da haijakre Pradhanmantri Narendra Modi da iba chithi amada Shri Kharge na hai hawjiki matamda punsin ba amasung amana amagi mateng pai haibasi yamnamak tangai fade sangsana ki akhanaba mifam ama athu matamda kauba haibasi tangai fadaba amani haine biroti dol singna lawi jerol aduna hai sangsad ke saba animaki mifam pangthokpana apunmana pangal ni haibadu utpagaloina na tha asi kunthoi da chathakiba Pahalgam tarar etek ta mise mayam sing minungsi laitan hatkiba du sapchana thengnaba ngamgani Shri Rahul Gandhi na iba chithi amada hai Pahalgam da handakta thokiba attack aduna Bharat maja khudingmakta nungaitaba phawale ashiguma leiba ki lurba tanja ashida terrorist ngi mayukta akoi punna lepli haibud utkadabani masina sangsat ki akhana mifam ama pham haibasi achumba khongthang am oigani Marak ashida Pahalgam tere attack po Jammu Kashmir Vidhan Sabha na ngarang mot amata oina yaningdaba phongdokre Vidhan Sabha na thawong aduda nungaitaba phongdoluduna lamdam adu ingtapa thugaina honariba singi mathakta punna thengnaminanaba warep lauki Jammu Kashmir Upa Mukhyamantri Surinder Chaudhary na warep adu pukhatlakibani Amaronda Punjab ki Bharat Pakistan amkhai paring da anti drone system thamnaba changing tawba loikre paring ashida athuba matamda anti drone system thamlagani hairi khulai asi thambana drone system rangam khai wangmadagi drug kusu khulai amadi pokhaibe machang bathum se puthok posin tawba thingba ngamlagani Kendagi New and Renewable Energy Mantralaya na sinduna National Green Hydrogen Mission gi manungsana micro small and medium enterprises sing da kari khudongchaba lawa yaba hage habi matangda workshop amangasi pangthokani New Delhi da laiba Atal Akse Urja Bhavan da pangthokadwa workshop asina Sustainable Hydrogen Economy oina bhonabada MSME ki maruba thaudang sing adu khangdokpa ngamgani Workshop ashida laibak ashida green hydrogen phanganaba technology yauna khusu khulai sing sengonami matangda wafam kaya khanaraba yai Haujik aroibada maruba pau amuk hana Malim gajawagi namit Manipur da su ngasi pangthokli Rajya ki Director of Health Services amasung National Health Mission Manipur na sinduna World Hospice amasung Palliative Care namit haujik pangthokli Pradhanmantri Narendra Modi na ngasi New Delhi da ahanba yugam mifam hawdokre amasung Pahalgam tarar eteki matangda khananaba Congress losingba Malik Arjun Kharge amsu Rahul Gandhi na sangsad ki akhanaba mifam ama kaunaba Pradhanmantri da haijakre
पाउ लोइजरे।